ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯋꯥꯇꯔꯃꯦꯂꯟꯒꯤ ꯌꯥꯝ ꯂꯥꯏꯕ ꯔꯦꯁꯤꯄꯤ ꯑꯅꯤꯈꯛ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯁꯥꯔꯛꯄꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯗꯧꯕ ꯔꯦꯁꯤꯄꯤ ꯑꯅꯤꯁꯤ ꯌꯥꯝ ꯆꯝꯅ ꯁꯦꯝꯖꯒꯗꯕ ꯔꯦꯁꯤꯄꯤꯅꯤ ꯄꯣꯠꯆꯩ ꯍꯥꯏꯗꯤ ꯌꯥꯝ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯂꯧꯖꯔꯤꯕ ꯋꯥꯇꯔꯃꯦꯂꯟꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯝꯕꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯊꯨꯝꯗꯤ ꯊꯨꯝꯃꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯛꯄ ꯂꯣꯏꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯀ꯭ꯌꯨꯕ ꯀꯛꯑꯦ ꯃꯔꯨꯁꯨ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯁꯦ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯒ ꯒ꯭ꯔꯥꯏꯟ ꯇꯧꯔꯅꯤ ꯑꯗꯣ ꯋꯥꯇꯔꯃꯦꯂꯟꯁꯦ ꯌꯥꯝ ꯊꯨꯝꯃꯕ ꯅꯠꯇ꯭ꯔꯒ ꯆꯤꯅꯤ ꯆꯥꯕ ꯌꯥꯗꯕ ꯑꯗꯒꯤ ꯆꯤꯅꯤ ꯄꯥꯝꯗꯕ ꯃꯤꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯉꯥꯡꯒꯤꯅꯤꯅ ꯍꯥꯞꯄꯤ ꯃꯌꯥꯝꯁꯨ ꯑꯉꯥꯡꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯉꯥꯡꯗꯤ ꯈꯔ ꯊꯨꯝꯕ ꯍꯦꯟꯅ ꯄꯥꯝꯕꯅꯤ ꯑꯩ ꯂꯣꯏꯔꯦ ꯃꯌꯥꯝ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯄꯀꯣ ꯒ꯭ꯔꯥꯏꯟꯁꯦ ꯇꯧꯊꯣꯛꯄ ꯂꯣꯏꯕ ꯃꯇꯨꯡꯗ ꯆꯥꯖꯨꯝ ꯑꯆꯧꯕ ꯑꯃꯗ ꯑꯩꯅ ꯃꯍꯤꯁꯦ ꯑꯃꯨꯛ ꯆꯨꯝꯊꯣꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯁꯤ ꯆꯥꯖꯨꯝꯁꯦ ꯂꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯅꯥ ꯐꯤꯗꯣ ꯑꯗꯨꯗ ꯐꯖꯅ ꯁꯨꯗꯣꯛꯄꯗ ꯆꯨꯝꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯒ꯭ꯔꯥꯏꯟ ꯇꯧꯅꯤꯡꯗ꯭ꯔꯁꯨ ꯁꯤꯒꯨꯝꯕ ꯆꯥꯖꯨꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯃꯦꯂꯟꯗꯣ ꯀꯛꯑꯦꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯥꯕꯩꯅ ꯅꯝꯃꯒ ꯃꯍꯤ ꯂꯧꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯈꯤꯇꯪꯗꯤ ꯀꯨꯏꯅ ꯆꯪꯕꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯒ꯭ꯔꯥꯏꯟ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯍꯤꯁꯤꯗ ꯆꯤꯅꯤꯒ ꯋꯥꯇꯔꯃꯦꯂꯟ ꯈꯛꯇꯅꯦ ꯑꯗꯨꯒ ꯋꯥꯇꯔꯃꯦꯂꯟꯁꯦ ꯈꯔ ꯀꯨꯞꯅ ꯃꯆꯥ ꯃꯆꯥ ꯁꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯣꯜꯁꯤꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯣꯜꯁꯤꯗ ꯍꯥꯞꯆꯔꯦ ꯁꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯣꯜꯁꯦ ꯃꯌꯥꯝ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏꯅ ꯗꯤꯖꯥꯏꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯐꯪꯕꯅꯦ ꯌꯥꯝꯅꯁꯨ ꯇꯥꯡꯗꯕꯅꯦ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯁ꯭ꯇꯤꯜ ꯒ꯭ꯂꯥꯁ ꯑꯗꯒꯤ ꯄꯦꯄꯔ ꯒ꯭ꯂꯥꯁꯀꯨꯝꯕ ꯂꯩꯗꯅ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯞꯄ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯖꯕꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤ ꯑꯃꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩ ꯂꯤꯡꯛꯇꯣ ꯄꯤꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯋꯥꯇꯔꯃꯦꯂꯟ ꯃꯆꯥ ꯃꯆꯥ ꯍꯥꯞꯄꯤꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯃꯇꯝꯗ ꯆꯤꯛꯄ ꯃꯇꯝꯗ ꯁꯨꯝ ꯈꯤꯇꯪ ꯀ꯭ꯔꯟꯆꯤ ꯑꯣꯏꯅꯕ ꯍꯥꯎꯅꯕ ꯁꯨꯝ ꯍꯥꯞꯆꯕꯅꯦꯀꯣ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯃꯥꯁꯦ ꯍꯥꯞꯆꯜꯂꯕ ꯃꯇꯨꯡꯗ ꯑꯣꯚꯔꯅꯥꯏꯠ ꯄꯨꯔꯥ ꯊꯝꯃꯅꯤ ꯁꯤ ꯌꯥꯝ ꯆꯝꯕ ꯔꯦꯁꯤꯄꯤꯅꯤ ꯑꯉꯥꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕꯀꯣ ꯌꯥꯝ ꯂꯨꯕꯁꯨ ꯅꯠꯇꯕ ꯄꯣꯠ ꯆꯩꯁꯨ ꯌꯥꯝ ꯍꯥꯞꯄ ꯅꯠꯇꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯗꯒꯤ ꯍꯛꯆꯥꯡꯗꯁꯨ ꯐꯕ ꯑꯉꯥꯡꯗꯤ ꯋꯥꯇꯔꯃꯦꯂꯟ ꯆꯥꯕꯁꯨ ꯄꯥꯛ ꯌꯥꯗꯕꯅꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯣꯏꯗꯤ ꯌꯥꯝ ꯆꯥꯕꯅꯦ ꯂꯣꯏꯔꯦ ꯑꯩ ꯁꯤ ꯗꯤꯞ ꯐ꯭ꯔꯤꯖꯔꯗ ꯑꯣꯚꯔꯅꯥꯏꯠ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤ ꯑꯃꯃꯨꯛ ꯇꯥꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯥꯛ ꯈꯔ ꯂꯧꯖꯔꯦ ꯑꯩꯅ ꯁꯤ ꯐꯖꯅ ꯆꯥꯝꯃꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯀꯨꯞꯅ ꯀꯨꯞꯅ ꯁꯦꯒꯥꯏꯔꯒ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤꯗꯨ ꯑꯩꯅ ꯆꯤꯅꯤꯁꯨ ꯌꯥꯎꯔꯕꯅꯤꯅ ꯀꯣ ꯆꯤꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯔꯣꯏ ꯀꯅꯥꯒꯨꯝꯕꯅ ꯆꯤꯅꯤ ꯄꯥꯝꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯋꯥꯇꯔꯃꯦꯂꯟꯁꯦ ꯌꯥꯝ ꯊꯨꯝꯕ ꯌꯥꯎꯕꯅꯤ ꯑꯗꯨ ꯆꯤꯅꯤ ꯍꯥꯞꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗꯕꯅꯤ ꯀꯩꯁꯨ ꯁꯤꯗꯤ ꯑꯉꯥꯡꯒꯤ ꯑꯣꯏꯕꯒꯤ ꯁꯨꯝ ꯆꯤꯅꯤ ꯍꯥꯞꯆꯕꯅꯤ ꯆꯤꯅꯤ ꯄꯥꯝꯗꯕ ꯃꯤꯗꯤ ꯆꯤꯅꯤ ꯍꯥꯞꯄꯤꯒꯅꯨ ꯑꯗꯨꯒ ꯑꯗꯨꯝ ꯊꯛꯄꯤꯌꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯁꯨꯝꯖꯤꯜꯂꯅꯤ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯁꯨꯝꯕꯒ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛ ꯈꯔ ꯍꯥꯞꯄꯁꯤꯅ ꯑꯇꯣꯞꯄ ꯐ꯭ꯂꯦꯕꯔ ꯑꯃ ꯑꯣꯏꯍꯟꯕꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯔꯤꯐ꯭ꯔꯦꯁꯤꯡ ꯑꯣꯏꯍꯟꯕꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯛꯄꯤꯔꯁꯨ ꯌꯥꯏ ꯏꯪꯕ ꯄꯥꯝꯗ꯭ꯔꯗꯤ ꯀꯅꯥꯒꯨꯝꯕꯅꯏꯪꯕ ꯄꯥꯝꯃꯗꯤ ꯑꯥꯏꯁ ꯀ꯭ꯌꯨꯕꯀꯨꯝꯕ ꯈꯔ ꯍꯥꯞꯆꯤꯟꯕꯤꯌꯣ ꯏꯁꯤꯡ ꯑꯌꯤꯡꯕꯗꯤ ꯍꯥꯞꯄꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯋꯥꯇꯔꯃꯦꯂꯟꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯝ ꯌꯥꯎꯕꯅꯤ ꯏꯁꯤꯡ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯗꯤ ꯍꯧꯖꯤꯛꯀꯤ ꯖꯨꯁꯁꯦ ꯍꯥꯎꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯖꯁ ꯆꯤꯜ ꯇꯧꯅꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯗꯤ ꯄꯣꯠꯆꯩ ꯌꯥꯝꯗꯅ ꯌꯥꯝ ꯍꯥꯎꯅ ꯑꯩꯅ ꯉꯁꯤ ꯔꯦꯁꯤꯄꯤ ꯑꯅꯤ ꯋꯥꯇꯔꯃꯦꯂꯟꯒꯤ ꯁꯦꯝꯖꯕꯅꯦ ꯃꯌꯥꯝꯁꯨ ꯁꯦꯝꯃꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯁꯥꯒꯠꯂꯛꯄꯁꯤꯗ ꯑꯗꯨꯒ ꯋꯥꯇꯔꯃꯦꯂꯟꯁꯨ ꯌꯥꯝ ꯐꯪꯕ ꯃꯇꯥꯡꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯈꯤꯕꯗꯣ ꯍꯥꯏꯗꯤ ꯋꯥꯇꯔꯃꯦꯂꯟ ꯀꯦꯟꯗꯤ ꯄꯣꯞꯁꯤꯀꯜ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯍꯦꯛ ꯄꯨꯊꯣꯛꯄꯒ ꯃꯈꯨꯝꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯕꯅꯤ ꯅꯞꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣই ꯀꯣꯝꯄꯥꯛꯀꯨꯝꯕ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯃꯣꯜꯁꯦ ꯃꯤꯅꯤꯠ 1-2 ꯊꯝꯃꯒ ꯂꯧꯊꯣꯛꯀꯗꯕ ꯑꯩꯁꯦ ꯊꯝꯃꯕ ꯃꯅꯨꯡꯗ ꯂꯧꯊꯣꯛꯆꯔꯦ
ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯝꯃꯦ ꯁꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯐꯖꯅ ꯗꯤꯞ ꯐ꯭ꯔꯤꯖꯔꯗ ꯊꯝꯃꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯤ ꯀꯩꯝꯇ ꯁꯣꯛꯇꯕꯅꯤ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯄꯥꯝꯕꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯁꯦꯝꯃꯒ ꯌꯥꯔꯤꯈꯩ ꯄꯤꯖꯅꯕ ꯐꯪꯁꯨ ꯐꯪꯗꯕꯅꯤꯅ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯆꯥꯕꯅꯦ ꯌꯥꯝꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯔꯦꯁꯤꯄꯤ ꯑꯅꯤ ꯁꯨꯝ ꯇꯥꯛꯆꯕꯅꯦ ꯌꯥꯝ ꯏꯪꯕ꯭ꯔꯥ ꯁꯥꯕꯁꯤꯗ ꯁꯥꯎꯔꯝꯃꯣꯏ ꯆꯦꯛꯇꯤ ꯆꯤꯛꯎꯅꯨꯀꯣ ꯏꯪꯉꯦ ꯆꯨꯞꯄꯣ ꯃꯍꯤꯗꯣ Very tasty. Thank you, Mama. Welcome, welcome. Cha cha. ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛ